ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ꯫ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯔꯒ ꯁꯦꯝꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯄꯥꯕꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯏꯁꯥꯁꯤ ꯍꯧꯖꯤꯛ ꯑꯃ꯭ꯔꯤꯠꯁꯔꯗ BBA ꯇꯝꯗꯨꯅ ꯂꯩꯖꯔꯤꯕ ꯁꯥꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯖꯔꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯈꯔꯗꯤ ꯃꯔꯤ ꯇꯠꯅꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯦꯟꯃꯟꯗꯕꯗꯒꯤ ꯃꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯃꯤ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯇꯝꯊꯣꯛꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ 4 ꯆꯪꯕꯅꯤ꯫ ꯅꯨꯄꯥ 2 ꯅꯨꯄꯤ 2ꯅꯤ꯫ ꯑꯩꯅ ꯑꯃ꯭ꯔꯤꯠꯁꯔ ꯆꯪꯉꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯗꯤ ꯍꯔꯥꯎꯖꯈꯤꯕ꯫ ꯏꯃꯥꯗꯒ ꯑꯩꯅ, "ꯏꯃꯥ, ꯑꯩꯁꯤ ꯃꯄꯥꯟꯗ ꯂꯩꯔꯗꯤ ꯂꯣꯟꯂꯤꯁꯨ ꯐꯅꯌꯥꯝ ꯍꯩꯔ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯇꯝꯊꯔꯔꯣꯏ꯫ ꯍꯦꯛꯇ ꯀꯔꯕꯥꯔ ꯍꯧꯔꯗꯧꯅꯤ" ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯥꯗ ꯄꯨꯟꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯇꯥꯡꯀꯛ ꯑꯗꯨꯗꯒꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯗꯧꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯀꯌꯥꯗꯤ ꯍꯔꯥꯎꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯇꯝꯂꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯅꯨꯡ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯆꯍꯤ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯇ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ 4ꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ 2 ꯑꯃꯗꯤ ꯅꯨꯄꯥꯅꯤꯅ ꯆꯥꯎꯇꯤꯟ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯆꯪꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯗꯤ ꯑꯩꯒ ꯃꯔꯤꯁꯤ ꯍꯧꯕꯗꯒꯤ ꯌꯥꯝꯅ ꯆꯦꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯤ ꯇꯤꯟꯅꯕꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯃꯣꯠ ꯆꯥꯅꯕ ꯄꯣꯞ ꯄꯣꯞ ꯇꯥꯕ ꯍꯥꯏꯗꯨꯅꯤ ꯑꯣꯏꯔꯤꯕꯁꯦ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯍꯥꯏꯖꯔꯔꯣꯏ, ꯑꯗꯨꯕꯨ ꯋꯥꯔꯤ ꯇꯝꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯔꯤꯅꯥ ꯍꯥꯏꯅ ꯀꯧꯖꯔꯒꯦ꯫ ꯔꯤꯅꯥꯁꯤ ꯑꯃ꯭ꯔꯤꯠꯁꯔ ꯆꯪꯉꯝꯗꯥꯏꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯇꯅ ꯑꯩꯒ ꯑꯗꯨꯝ ꯄꯨꯟꯗꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯣꯏꯅꯕ ꯌꯥꯝꯅ ꯍꯩ꯫ ꯑꯍꯜ ꯎꯕꯗ ꯈꯣꯏꯔꯝꯕ, ꯅꯣꯜꯂꯨꯛꯄ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯤꯅꯥꯒꯤ ꯐꯖꯔꯕ ꯁꯛꯂꯣꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯑꯣꯡꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯎꯕ ꯅꯠꯇꯦ꯫ ꯑꯥꯗ ꯌꯧꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯔꯨꯝ ꯄꯨꯟꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯃꯥꯟꯅꯕꯒꯤ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯔꯨꯝꯗ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯥꯟꯕ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯗꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯤꯅꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ, "ꯁꯣꯐꯤꯌꯥ, ꯅꯪ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯒꯦ?" ꯍꯥꯏꯅ ꯑꯗꯨꯝ ꯍꯪꯂꯝꯃꯤ꯫ ꯑꯩꯁꯨ, "ꯌꯥꯝ ꯀꯨꯏꯅꯗꯤ ꯄꯥꯗꯦꯗ ꯚꯥꯏ, ꯑꯗꯣ ꯄꯨꯡ 12 ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯥꯏ" ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯗꯤ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯅꯨꯡꯇꯤꯒꯤ 10:30ꯗ ꯇꯨꯝꯂꯝꯕꯗꯣ ꯄꯨꯡ 12 ꯐꯥꯎꯕ ꯄꯥꯗꯨꯅ ꯂꯩꯔꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯋꯥꯐꯝꯁꯤ ꯈꯪꯂꯣꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯔꯨꯝꯃꯦꯠꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯕꯗ, "ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯁꯦꯃꯦꯁꯇꯔꯁꯤꯗꯤ ꯔꯤꯅꯥꯅ ꯐꯥꯔꯁ ꯇꯥꯔꯗꯧꯅꯤ, ꯁꯣꯏꯗ꯭ꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯅ, "ꯃꯥꯗꯤ ꯊꯥꯏꯅꯗꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯛꯑꯦ ꯍꯥꯏꯕꯅꯤꯀꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯔꯨꯝꯃꯦꯠꯇꯨꯅ, "ꯅꯨꯃꯤꯗꯥꯡꯁꯦ ꯄꯨꯡ 1 ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯏ, ꯄꯥꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯃꯥꯗꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯁꯕꯖꯦꯛꯇꯨ ꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯍꯜꯂꯛꯂꯒ ꯔꯤꯅꯥꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ, "ꯁꯣꯐꯤꯌꯥ, ꯅꯪꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯃꯥꯔꯛ ꯄꯥꯁꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯇꯜꯂꯤꯍꯦ, ꯋꯥꯒ ꯋꯥꯕꯅꯦ, ꯀꯩꯁꯨ ꯄꯥꯅꯤꯡꯗꯦ, ꯐꯪꯗꯧꯕ ꯑꯃ ꯐꯪꯖꯁꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯅ, "ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯕꯨꯛ ꯑꯗꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯃꯥꯔꯛꯇꯣ ꯑꯩꯅ ꯀꯩꯁꯨ ꯍꯨꯔꯣꯏꯌꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ, "ꯍꯩꯃ, ꯀꯔꯤꯅꯣ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯁꯟ ꯄꯦꯄꯔꯒ ꯄꯨꯊꯣꯛꯇꯅ ꯃꯥꯔꯛ ꯄꯥꯅꯔꯒ ꯂꯩꯕꯗꯣ ꯇꯟꯕꯩꯅꯦ. ꯄꯥꯔꯁꯤ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯤꯅꯥꯅ, "ꯁꯣꯐꯤꯌꯥ, ꯅꯪꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 6ꯒꯤ MCQꯁꯦ ꯂꯥꯜꯂꯦ,
human skill oigadabane hairami. Masida aina amu natehe aina khotlisina chumme nahan class sarna si oidoni haridudi hairami. Masida Rina si aina haridu thajadabagi mawongda lairik tu tap pairaga koi phak phak tuna thirami. Magi mawongduda isu khara nokningbaga kaiga yengano lairik taga yaudamne se extra ni hairami. Adudagi masi phone to amuk paikhatkirami aduga phone ta kari no iraga amuk thirami. Konadi phanglaba mali aingonda chumba mali nangiduna aigi wakhaladi communication skills ji oini na adum lay kamai tawrino khangde haina hairakpani. Masida aidi khangnok nokningaktuna nokthokami aduga ho adudi hairuro question sema iba miduda asi oidawne na haiduna phagi oina hairami. Adubu aina icham chamna haidokkhrabasu mangoda aina usit thawoidana tawbagi mawongni haina mahakna khanbagi mami amadi tarami. Mark tu pabadasu aina mangondagi kunmuk helami. Mama thwai nungaitre haibadi aisu khangi adubu aisu wa haifam khanglamde. Masigi matungdagidi masu aikhoi kada changlaktuna ngaihak to oisu lakpado suklak laamde. Aina magi kada changluba matamdasu maadi lairik padun adum leiramgani. Asumna exam tawringai manungsidi maga iga suku unaramdre. Exam ka manungda taminarabasu maga iga thokpagi matam sukman manaramde mana adum bel tadri fawba iduna laibani aduga aidi nganna adum thoi. Asum tawna ahanba semester tugi exam su loiselami. Numit 35 gi suti amuk thagadawribani. Nongma ai Rina gi kada changlami aduga o Rina bi leibro leiragadi amuk ta unajagedana haiduna phagi tawduna kokthoklammi. Maga magi roommate tuga kari no chanaba semduna tawraga leirambani. Matamsida aina kari no ahawba yam semleda aikhoi gadi ko biraktrene haina ngang duna makogi kada changlami. Rinana aishu nang kausirana khalamini sida Meenakshi ga momo semgi tawri haina hairaklammi. Aisu phagi oi kayoi ho yajari wahaiduna pele pukkasi loina thalle aise nongonda kainoma hangena lakleni haina hairammi. Aduga makha tana mu aina aikhoisu suti thaudoredana nang ado yumda haloidro aidi paisa leitabane thokloyusirana khalle ado hostel da mi kanam lainadradi thokpa tabani haina hairammi. Masida Rinana mi loina thoknani haibani thoktradi nungairoi aisu handakti yumda ima khoiga lai khoramdawsu lei haina hairakki. Aisu magi waduda makha tarudre adum hoi pare dudi aisu nang laini hairadi yum chatlaroisirana khalambani aikhoi ani suradina hairami. Asumna aisu makoigi kadudagi thoklaklami. Nong nini haukrabagi tungda suti oirabani na mi singsisu mathang loina mayumda hanarami hana chatkibusu yawi. Aisu ima da call tawrami aduga ima handakse numit 35 muk suti lei do numitse yamdabani na noi shell khara chinbaduda ai handakti thokla aroisirana hostel da dum leirasirana khalle haina hairam. Masida imana ibema nangna haridu yabudi yaye dubu noi hostel da mi kanam leitradi naton kamai leini pharak taroidro noi Rina khoidi hanni haibro haina hanglaklami. Aina amu ima khangde yengasi sida Delhi dagi imanabi amasu leihawni di haifet haibani Rina budi thoklakani hairam. Imana amu phare ama boiro imana phana bisilage noi duda koi lekai gi nandom cha mani leimado mai macha nubidu nurse oiraga leibani yadraga maga pau phaunaraga magi da leiruresu yani hairakki. Aisu indom cha mani leimagi macha nubidu hek imana palakpaduda as ima ai mingonda ga yetpa yam talliko ije priyado kainoma tawbani waga ingang da khay yam talli hairammi. Imana aigi wahiduda hey paat adi haying da phawpa nonjaw hairibaduni bema kaisu yam phataba mi mata nate wathi tawnu hairakki.
Asumna konadi Delhi imanabitusu mayumda handa yadre sawa yade haina haidorakpudagi aisu imada call tawduna pau to hairami. Imanasu indomcha mani laimagi machanupi iche Priyaga pau paunarami. Aisu tanna numit tarani hena maga laiba tarami. Adubu wa pumnamak asi ngangna kiba loina loirafa matungsida Rina si aigi kada nongma changlaklami aduga kari khalabno khangde itha thajadana. Sophia, ay yumda thoklaroi nangga laiminarasi nang kamay tokrage kaida lainaba hainakrage haina hanglaklami. Aina kaino nangbu thoklani hairamdaine amuka dawrage haina hanglami. Mana amu aisu thokera khalambani ada sum tanjilaaba maramga leite tanbaini hairaklammi. Asumna aidi hanadagi ga iche Priyagi manakta lainingdabani Rina naga chatlaroi hairakpasida imada call tawduna. Ima ai chatlagumge Rina su chatlaroi haire. Maga hostel da adum laiminaragi haina haidoklammi. Asumna Rina na haibadagi aigi ipot iche pomba magi kada thangzanduna laiminarami. Numit tarani hena maga laiminarakpa sida aina magi maramda wa kharasi khangba ngamlami madudi. Magi kasida Saraswati su natte maitegi lai su natte nungmita mamata natte. Karigumba yamna manba ugi upu machama numit kudingi duk thai. Tharibatusu ayuk numidang wairam mayamna thanariba matam sida natte. Mina tumna hipnagadawre haiba pungdudani tharibasi. Aina budi mangonda Rina kaino nangna adala lisibo haina hangi. Adubu mana game nati aigi lucky charm haigadra thaina degi lerago puni adu duk thabada daw yae na thari ne sum haina haidorakki. Aina amuk makha tana ayukta kana daine dukti hairammi. Masida mana aidi tumam dai sida duk kumba ma tharga tumbase sina wakhal nungaina tawbani nangbu tumam dai da duk thabasi manam hainadabro haina hanglakki. Aina amu kem tawdehe hairammi. Hanadi magi asigumba mawong asidi aina amukta khangjaba natte laiminaraba matamda ta khangakpani. Masi mathaktasu aina magi kasida hek laiban numitudagi mangsi suknong nungairamde. Isada mangaknabasi dum nongma kala ga tawrami. Mangaknadaba numit oiragana mang nungaitaba asini. Adubu matamduda aisi aiga khangnajariba nupaduga kainabagi stress kharadi leirami. Matam asinasu oibaga maram asi laibadagini hainasu khandoklami. Aduga amanasu Rina si ahingda yamna toina hogatlami. Masi nongmanini thaudong natte numit khudingini. Aina mangonda Rina kaino nangna aduk am ahingsida hogatlisibo kaida chatlino kidro haina hanglami. Masida mana aide ising yam thakpanina ahingsi mapan toina thokpagine horido haina hairaklammi. Adubu ai magi waduda kaya kaidawramde maramdi aigani maga kada laiminaribasi nongmata chak chaminabadudagi hena ising thakpasu ude. Thaklamena khalasu ayuk nungtildasu chap manana thokadabani mapaldo ahingda khak marirak mangarak thokpa yaba natte. Masi mama mapaga su kolda toina khatnarami lairiki maramna mali pressure khara laibagumna tawi. Asumna suti su loikiduna mayumda hanakiba satrasingdu loina hanaraklami. Rina su suti manungda tawkiba mawongdu mi laknabadagi khara pharami. Rina gi roommate su halaklami. Aduga mana nang sida sum lairo Sophia ai nangi kaduda oina shift tawrage hundo hongjo hongjin wanabani hairakki. Aina amu dinna ngangoidro ka onthokpagi hairami. Masida mana amu kaisu tawdamne sidi aikhoi third year second year mayam se panghongda hongnai si udro hairakki. Aisu Rina gadi dum laminaningi bani mayam su mapalamda laiba yawrabadi khangbiramgani haina khanjai. Maitai macha amaga leiminaba haibasina wakhal hek lombani. Asumna hojikti ai Rina ga adum leiminare. Makha tana
ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇꯨ ꯍꯧꯔꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯥꯔꯁ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯑꯩꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯨꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ ꯇꯥꯔꯛꯈꯤ꯫ ꯔꯤꯅꯥꯗꯤ ꯑꯩꯅ ꯈꯟꯕꯗ 10ꯃꯨꯛ ꯇꯥꯔꯝꯅꯤ꯫ ꯑꯩꯈꯣꯏ ꯔꯦꯡꯀꯤꯡ ꯁꯤꯁꯇꯦꯝꯁꯤ ꯇꯣꯞ 10 ꯈꯛꯇꯃꯛ ꯂꯥꯎꯊꯣꯛꯄꯅꯤ, ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯣꯖꯥꯅꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯑꯩꯅ ꯔꯦꯡꯛ ꯁꯦꯀꯦꯟ ꯇꯥꯔꯛꯄ ꯑꯁꯤꯗ ꯔꯤꯅꯥꯗꯤ ꯃꯁꯥꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯧꯔꯥꯡꯅꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯃꯥꯅ "ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯦ ꯄꯥꯗꯦ ꯍꯥꯏꯔꯒ ꯔꯦꯡꯛꯀꯁꯤ ꯇꯞ ꯇꯥꯅ ꯋꯥꯡꯂꯛꯏꯁꯤꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ "ꯄꯥꯗꯦꯕꯨ ꯄꯥꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯅꯪꯗꯧꯅꯗꯤ ꯀꯩꯁꯨ ꯄꯥꯈꯤꯗꯦ" ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯗꯣꯡ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯔꯤꯅꯥꯁꯤ ꯑꯍꯥꯟꯕ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯆꯥꯗꯅ ꯑꯃꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯅꯕ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯦ, ꯃꯥꯁꯨ ꯄꯥꯒꯅꯤ꯫ ꯐꯪꯁꯟꯕꯨ ꯑꯣꯏꯔꯣ ꯀꯔꯤꯅꯣꯃ ꯌꯥꯎꯔꯦ ꯍꯥꯏꯔꯁꯨ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕ ꯐꯪꯁꯟꯗꯨꯗ ꯌꯥꯎꯔꯛꯀꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯇꯥꯡ ꯇꯥꯟꯖꯥ ꯆꯥꯅꯕꯗꯒꯤꯅꯤ ꯍꯥꯏꯔꯁꯤ꯫ ꯑꯗꯨꯕꯨ ꯔꯤꯅꯥꯁꯤ ꯍꯥꯟꯅꯗꯒꯤ ꯅꯣꯡꯃꯇ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯍꯦꯛ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯕꯅꯤ꯫ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯃꯛꯅꯤ ꯃꯥꯅ ꯄꯥꯔꯤꯕꯁꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯊꯝꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒ ꯑꯩꯒ ꯃꯇꯝ ꯐꯥꯡꯖꯤꯟꯅꯗꯅ ꯑꯩ ꯄꯥꯗꯅ ꯇꯣꯛꯄꯁꯨ ꯐꯅꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕꯗꯨꯗ ꯃꯤꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯕꯖꯦꯛ ꯑꯃꯈꯛ ꯌꯥꯎꯏ꯫ ꯌꯥꯝ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯏꯁꯨ ꯈꯔ ꯄꯥꯕꯗ ꯆꯀ꯭ꯔꯤꯛ ꯆꯀ꯭ꯔꯥꯛ ꯂꯩꯕ ꯍꯥꯏꯗꯣ ꯑꯣꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯒꯤ ꯔꯦꯐꯔꯦꯟꯁ ꯕꯨꯛ ꯑꯐꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗ 3ꯃꯨꯛꯇꯅꯤ ꯂꯩꯔꯤꯕꯁꯦ꯫ ꯅꯣꯡꯃ ꯔꯤꯅꯥꯅ ꯑꯩꯉꯣꯟꯗ "ꯁꯣꯐꯤꯌꯥ, ꯅꯪꯕꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯁꯨ "ꯑꯗꯨꯝ ꯍꯣꯁꯇꯦꯜꯗ ꯄꯥꯕꯁꯤꯗꯤ ꯆꯪꯗꯕꯗꯧꯅ ꯇꯧꯋꯦ, ꯑꯗꯨꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯄꯥꯕꯅꯤꯗ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯅ "ꯅꯪꯗꯤ ꯀꯔꯝ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯄꯥꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯄꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯄꯥꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ "ꯌꯥꯝ ꯐꯕꯅꯤ, ꯅꯪꯁꯨ ꯄꯥꯎ" ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯃꯃꯤꯡꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯃꯨꯛꯇꯤ ꯑꯩꯁꯤ ꯏꯁꯥ ꯀꯟꯅ ꯁꯥꯒꯠꯂꯛꯄꯗꯒꯤ ꯀ꯭ꯂꯥꯁꯁꯨ ꯆꯠꯂꯝꯗꯦ, ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗꯁꯨ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯨꯕꯗꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯂꯨꯏ ꯍꯥꯏꯕ ꯁꯕꯖꯦꯛ ꯑꯗꯨꯒꯤ ꯔꯦꯐꯔꯦꯟꯁ ꯕꯨꯛꯇꯨ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ꯫ ꯃꯤꯅ ꯁꯣꯏꯗꯅ ꯋꯥꯏꯔꯝꯃꯅꯤ, ꯑꯩꯁꯨ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯈꯔ ꯄꯥꯍꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯋꯥꯏꯅꯅꯕ ꯃꯤꯡ ꯏꯁꯤꯜꯂꯝꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯨꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯌꯥꯝ ꯀꯨꯏꯅ ꯀꯨꯏꯅ ꯋꯥꯏꯕ ꯌꯥꯏ, ꯑꯗꯨꯒ ꯃꯤꯅ ꯋꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯋꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯤꯁꯇ ꯃꯤꯡ ꯏꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯡꯁꯤꯡꯗꯣ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯅꯗꯦ꯫ ꯂꯥꯏꯔꯤꯛ ꯑꯐꯕꯁꯤ ꯀꯨꯏꯅ ꯀꯨꯏꯅ ꯑꯗꯨꯝ ꯋꯥꯏꯁꯤꯟꯗꯨꯅ ꯊꯝꯅꯩ꯫ ꯑꯁꯨꯝꯅ ꯑꯩꯅ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯋꯥꯏꯕꯒꯤ ꯂꯤꯁꯇꯨꯗ ꯑꯩꯒꯤ ꯃꯤꯡꯁꯨ ꯏꯁꯤꯟꯖꯒꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯕꯣꯏ ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯃꯤꯡꯗꯨꯒ ꯂꯥꯏꯔꯤꯛ ꯃꯃꯤꯡꯗꯨꯒ ꯏꯒꯦ ꯍꯦꯛ ꯇꯧꯕꯗ ꯂꯤꯁꯇꯨꯒꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ 17ꯗ ꯑꯩꯅ ꯋꯥꯏꯒꯦꯅ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯤꯅꯥꯅ ꯊꯥ 2ꯒꯤ ꯑꯣꯏꯅ ꯋꯥꯏꯕꯒꯤ ꯏꯔꯝꯂꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯑꯩ ꯋꯥꯈꯜꯗ "ꯍꯩꯁ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ" ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯇꯨ ꯃꯥꯅ ꯊꯥ 2 ꯋꯥꯏꯔꯨꯔꯒ ꯄꯤꯔꯛꯄꯗꯗꯤ ꯑꯦꯛꯖꯥꯝꯗꯤ ꯀꯨꯏꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯏꯗꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝꯁꯤ ꯍꯧꯖꯤꯜꯂꯛꯄꯅ ꯁꯦꯀꯦꯟ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯁꯥꯊꯤꯕ ꯍꯦꯟꯖꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯤ ꯅꯣꯡꯃ ꯀꯣꯂꯦꯖꯇꯒꯤ ꯈꯔ ꯊꯦꯡꯅ ꯄꯔꯞ ꯍꯜꯂꯛꯂꯒ ꯏꯔꯨꯖꯕ ꯆꯪꯕꯅꯤ꯫ ꯑꯗꯨꯒ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯔꯤꯅꯥꯁꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯅ "ꯔꯤꯅꯥ, ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯅꯣꯠꯁꯀꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏ ꯁꯤꯜꯂꯣ, ꯑꯩꯅ ꯂꯣꯏ ꯏꯔꯛꯑꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫
Numittu Rinasi masa nungaite haiduna class laktabani. Asumna ai iruzaba loibaga deodorant taigi haiduna table da lairibadu khutna lambada nathokiduna aigi kanka makhaduda gorong gorong onjanduna tasanki. Aisu as iruzabaga loiraga amok dilai khombi churaktana tangrehe haiduna phone gi flashlight tu thalaga makhada bakthaduna yengi. Matam masida champra kangli tawba amada langangang ba amana uru uru yatsanlaga yeto mari champra da lengsanduna leirambani. Aisu imau kayusibo yam hainati yengbada haiduna khanglaw lawrami. Masida rinadi karimata hairakte. Aina fattaba sengtoknaba thamba phi ama tawraga champra adu paikhatlammi aduga Rina si kaino yengone ai kanga sida leiramnine kanana thanami jano haina hanglammi. Masu asomlomda cheptunu tumlambadu tapna onthoraktuna khangde kanana bunangi kangkhadada laaga thanamdoino hanadagi leiramba koiramni haina ilaina hairakki. Aina amu wasit waseng tawdana aina Sunday khudingi yengselisidi nahandagi leiba oiradi aisu khangoidro champra sisu yam kangma natri adum tekli hairami. Masida Rinana ho adudi aisu khangdre kanana bulaga thamdoino nangi kangkhaduda kokna kok chikpane haiduna saurangna na hairakki. Aisu magi wata aduda pik launa sauninglami sausu khara saurami. Aikhoi anisi nongnini diwa amata ngangngaramde magi thokpa tawduna lainarami. Exam nakshilaktori hairaga aigi isasisu nongmagi nungaitaba henjelakki maram suklai leitana. Aigi isasida karigumba mathong khangnaba saminama phangmagumna matoina tawrakki. Aisi hanadagisu masagi oina miki laiki dabagi kharasu phabani. Nongmasu college halakpasida aigi phamung aina tumba hagotpada nana losinduna thamnumlaba adugi mayai chabuktuda sam chabun matum ama leiramani. Hairiba sam chabun asi thengnabadagini aina chak chaba thakpa yadribasi. Chaba thakpa yadrabanina nongmagi isasisu sum sonjilakki. Aisu thodok mayam asi Rinada chingnaраktuna magi hanagi roommate aduda Bye aido noi room se lai changakpaira kaino mafamnara tumba ya yadre nang amukta sida oina shift tawragero onarisdana amu hairami. Adubu mana room sida amuk hana lakningdabagi mawong ama tawduna ai amuka pot lotion ba pack unpack tawbado yam talle ngammaroi haina hairakki. Aino masida nangi hondoba pack unpack tawdoba mayamdo aina loina tawbige kaisu koiroi hairami. Adubu mana room sida amuk hana lakningdabagi chap lepkibad ubada aisu wa makha taba ngamlamde. Rina su magi thokpa soidanaba magi upu macha amanba aduda dup thawmai thaduna khoiramba lepte. Aisu kariginodi khangde upudu isada langthokningba thugainingba amadi phawrami. Adubu thangnaba mikoptasu amuk hekta pangki thakizarami. Aina magi hanagi roommate aduda room onthoknasi haibagi paudu kadaidagino khangde masu tarava male. Hanadagi ka mari phatre amukka hena masi engonda shauningbagi mong amasu urami. Nongma numidang amani aisi numittu imanabi kharaga cinema yengba chatlusi haibadagi chatluraga halakpada isasi wabada pop tarami. Aduga chak pibadusu chaba nanglamde aduna aina bread ko omelette ka tawraga khara chaduna tumbani. Ai phana kuina tumlambadagi isasida mangoi kayoi amubabana namsilakpagi shor tingdeda khaktuna ek launa humang tava makai laknarakpani. Matam sida aise wana mitsinglakki. Aduga aina mit pangthorpa matamdadi phamang sida Rina si chap yungna chumdring leptuna ingonda yengduna leirambani. Aina pakhatpoi kaipoi Rina nangdi kaino aduda lepaga leiridupo amambaduda haiduna khara hairammi. Masu masadu ngahaktang mangluraga gyan tarakpudawna chap yungna lepambadagi
ꯀꯦꯝ ꯇꯧꯗꯤꯌꯦ ꯅꯪꯅ ꯅꯥꯍꯦꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯤꯅꯣꯅ ꯍꯧꯗꯣꯛꯀꯦ ꯆꯪꯉꯛꯄꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯥꯁꯤ ꯎꯕꯗꯗꯤ ꯃꯤꯅꯤꯠ 2-3ꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯎꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯏꯁꯥꯗ ꯏꯆꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯩꯅ "ꯀꯩꯅꯣ ꯅꯪꯗꯤ ꯑꯩ ꯍꯧꯁꯨ ꯍꯧꯗꯣꯔꯛꯇꯅ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞ ꯂꯩꯔꯒ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯁꯨ "ꯑꯣ ꯑꯩꯁꯨ ꯍꯧꯗꯣꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯅꯪꯅ ꯃꯤꯠ ꯁꯤꯡꯉꯛꯏꯗꯣ ꯐꯔꯦ, ꯅꯪ ꯅꯁꯥꯗꯨꯕꯨ ꯀꯦꯝ ꯇꯧꯗꯕ꯭ꯔꯣ, ꯏꯁꯤꯡ ꯈꯔ ꯍꯩꯔꯛꯀꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯛꯇꯪꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯕꯒ ꯀꯤꯕꯒ ꯄꯥꯔꯒ ꯃꯥꯅ ꯍꯩꯔꯛꯄ ꯏꯁꯤꯡꯗꯨ ꯐꯥꯎꯕ ꯍꯦꯛ ꯊꯛꯅꯤꯡꯂꯝꯗꯦ꯫ "ꯌꯥꯔꯅꯤꯗ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ, ꯑꯩꯁꯨ ꯀꯦꯝ ꯇꯧꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯒ ꯑꯩꯒꯤ ꯏꯁꯥꯗ ꯀꯥꯗꯨꯗ ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯕꯁꯤ ꯑꯁꯨꯝ ꯀꯤꯖꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯥꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯗ ꯏꯔꯨꯖꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯌꯨꯝꯗꯕꯨꯗꯤ ꯏꯃꯥꯅ ꯆꯩꯕꯅꯤꯅ ꯂꯨꯖꯗꯦ, ꯑꯗꯨꯕꯨ ꯍꯣꯁꯇꯦꯜꯗꯗꯤ ꯑꯃꯨꯛ ꯂꯨꯖꯕ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯁꯤ ꯈꯔ ꯁꯥꯏ ꯍꯥꯏꯗꯨꯅ ꯏꯔꯨꯖꯅꯕ ꯕꯥꯊꯔꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ, ꯄꯨꯡ 9:30 ꯇꯥꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯏꯔꯨ ꯀꯩꯁꯨ ꯂꯨꯖꯅꯗꯦ꯫ ꯑꯩ ꯈꯛꯇꯅꯤ ꯆꯥꯎꯈ꯭ꯔꯕ ꯕꯥꯊꯔꯨꯝꯗꯨꯗ ꯍꯦꯛ ꯅꯨꯃꯤꯗꯥꯡꯗ ꯂꯨꯖꯔꯤꯕꯁꯤ꯫ ꯑꯩꯁꯤ ꯐꯗꯤ ꯑꯃ ꯉꯛꯁꯝꯁꯤꯗ ꯌꯥꯜꯂꯒ ꯕꯛꯀꯦꯠ ꯑꯃꯒ ꯃꯒ ꯑꯃꯒ ꯁꯥꯄꯣꯟ ꯀꯦꯞꯇꯨꯒ ꯕꯥꯊꯔꯨꯝꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯩꯅ ꯆꯪꯂꯛꯄꯁꯤꯗꯗꯤ ꯖꯤꯕ ꯑꯃꯠꯇ ꯕꯥꯊꯔꯨꯝꯁꯤꯗ ꯂꯩꯔꯝꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯏꯁꯤꯡꯗꯨ ꯊꯥꯗꯔꯒ ꯏꯔꯨꯖꯕ ꯍꯧꯕꯅꯤ꯫ ꯑꯩꯅ ꯂꯨꯖꯔꯤꯕ ꯕꯥꯊꯔꯨꯝꯗꯨꯗꯒꯤ ꯌꯦꯠꯂꯣꯝꯗ ꯀꯥ 2ꯃꯨꯛ ꯀꯥꯟꯅꯔꯒ ꯂꯩꯕ ꯕꯥꯊꯔꯨꯝꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯩꯁꯤ ꯀꯟꯅ ꯉꯪꯂꯛꯄꯅꯤ꯫ ꯑꯩ ꯀꯤꯕꯗ ꯏꯁꯥꯁꯤ ꯊꯛ ꯅꯤꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯦꯞꯇꯅ ꯏꯁꯩꯗꯨ ꯑꯗꯨꯝ ꯉꯪꯂꯝꯃꯤ꯫ ꯑꯩꯁꯨ ꯗꯨꯛ ꯀꯨꯏꯅ ꯏꯁꯩ ꯉꯪꯂꯒ ꯂꯩꯕꯗꯨꯗ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯖꯥꯠꯂꯥꯅ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯧꯕꯃꯛꯇꯤ ꯑꯩꯁꯨ ꯇꯟꯕꯅꯤꯅ ꯈꯔ ꯈꯧꯗꯦꯝꯃꯝꯃꯤ, ꯃꯤ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯈꯪꯍꯜꯂꯒꯦꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯧꯗꯦꯝꯃꯤꯕꯒꯗꯣ ꯀꯔꯤꯃꯠꯇ ꯆꯪꯗꯦ, ꯑꯗꯨꯃꯛ ꯏꯁꯩꯗꯨ ꯉꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯁꯨ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯔꯨꯖꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯅ ꯃꯩꯗꯨꯁꯨ ꯐꯠ ꯃꯨꯠꯊꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤ ꯃꯩꯁꯤ ꯍꯥꯟꯅꯗꯒꯤꯕꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯩ ꯃꯨꯠꯈꯤꯕ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯃꯤꯍꯨꯟꯁꯤ ꯃꯈꯣꯜ ꯍꯧꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯗꯤ ꯇꯣꯏꯂꯦꯠꯄꯨ ꯆꯪꯒꯦꯔꯥ ꯕꯥꯊꯔꯨꯝꯕꯨ ꯆꯪꯒꯦꯔꯥ ꯐꯣꯟꯁꯤꯗꯤ ꯁꯨꯛꯊꯥ ꯊꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯐꯣꯟ ꯄꯨꯁꯤꯜꯂꯝꯕꯅ ꯑꯩ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯜꯂꯒ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯕꯅꯗꯤ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯉꯁꯥꯏ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯏꯁꯩ ꯁꯛꯄꯗꯨꯗꯤ ꯆꯞ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯤ ꯀꯤꯃꯜꯂꯛꯇꯅ ꯈꯨꯠ ꯑꯁꯤ ꯊꯛ ꯅꯤꯛꯄꯒꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯃꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯇꯟꯖꯥ ꯆꯥꯅ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯑꯩꯅ "ꯏꯃꯥ, ꯐꯣꯟꯁꯤ ꯉꯥꯛꯇ ꯄꯥꯏꯌꯨ, ꯑꯩ ꯕꯥꯊꯔꯨꯝꯗ ꯂꯩꯔꯤ, ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ "ꯏꯁꯦ ꯑꯗꯨꯒꯤꯕꯨ ꯍꯣꯏ" ꯍꯥꯏꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯎ ꯊꯥꯗꯨꯅ ꯈꯔ ꯀꯤꯕ ꯐꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯕꯥꯊꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯁꯨ ꯀꯤꯔꯕ ꯀꯧꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯇꯁꯨ ꯑꯩꯅ "ꯅꯣꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯕꯥꯊꯔꯨꯝ ꯅꯠꯇ꯭ꯔꯒ ꯇꯣꯏꯂꯦꯠꯇ ꯂꯩꯕ ꯌꯥꯎꯅꯕ꯭ꯔꯣ" ꯍꯥꯏꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯂꯩ ꯍꯥꯏꯅꯔꯝꯗꯦ꯫ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤꯁꯨ ꯍꯣꯁꯇꯦꯜꯁꯤ ꯇꯝꯅꯩꯅ ꯋꯥ ꯂꯥꯎꯔꯝꯃꯤ꯫ ꯗꯤꯟꯅ ꯐꯥꯎꯕ ꯑꯩꯁꯤ ꯀꯧꯈꯠꯂꯛꯇꯨꯅ ꯇꯣꯛꯉꯥ ꯁꯟꯗꯣꯛꯇꯅꯕ ꯍꯥꯏꯅ ꯆꯩꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯤ ꯃꯌꯥꯏ ꯕꯦꯟꯁꯇ ꯐꯝꯕꯅꯤ꯫ ꯔꯤꯅꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯕꯦꯟꯁ 2ꯃꯨꯛ ꯍꯟꯊꯔꯒ ꯐꯝꯃꯤ꯫ ꯑꯦꯛꯖꯥꯝ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ "ꯔꯤꯅꯥꯅ ꯕ꯭ꯂꯨ ꯄꯦꯟ ꯑꯃ ꯋꯥꯏꯒꯦꯌꯦ" ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯕ꯭ꯂꯨ ꯄꯦꯟ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ
ꯊꯑꯣꯏꯅ ꯀꯧꯒꯦ ꯌꯥꯎꯅ ꯀꯧꯕ ꯃꯇꯥꯒꯨꯝ ꯄꯣꯠꯁꯤ ꯃꯆꯤꯠ ꯃꯆꯤꯠ ꯋꯥꯏꯕꯒꯤ ꯄꯪꯀꯧꯗ ꯀꯧꯔꯛꯄꯅꯤ꯫ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯃꯨꯛꯁꯨ ꯀ꯭ꯋꯦꯁꯟ ꯈꯪꯗꯕ ꯍꯪꯕꯒꯤ ꯀꯧꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯗꯤꯁꯇꯔꯕ ꯇꯧꯒꯦ ꯌꯥꯎ ꯇꯧꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯏꯇꯥ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯎꯔꯗꯨꯅ ꯑꯩꯒ ꯑꯩꯒꯤ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯏꯃꯥꯟꯅꯕꯗꯨꯒ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯃꯥꯗꯤ ꯑꯣꯖꯥꯅ ꯇꯥꯔꯁꯨ ꯀꯔꯤꯃꯠꯇ ꯎꯔꯝꯗꯦ, ꯃꯔꯨꯝꯗ ꯂꯩꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯑꯣꯖꯥꯗꯨꯅ, "ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯦꯄꯔꯁꯤ ꯂꯧꯁꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯅꯣꯏ ꯑꯅꯤꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯁꯣꯐꯤꯌꯥ, ꯅꯪꯁꯨ ꯑꯩꯅ ꯐꯅ ꯈꯜꯂꯨꯕꯅꯤ, ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯕꯗꯨꯒꯗꯤ ꯆꯥꯟꯅꯔꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯩ ꯏꯁꯥꯁꯤꯗ ꯈꯣꯏꯇꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯔꯤꯅꯥꯒ ꯀꯥ ꯄꯨꯟꯕꯗꯒꯤ ꯇꯨꯝꯐꯝꯁꯨ ꯈꯪꯗ, ꯆꯥꯐꯝꯁꯨ ꯈꯪꯗ ꯇꯧꯕꯅ ꯏꯁꯥꯁꯤ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯗꯦ꯫ ꯀꯥ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯌꯧꯈ꯭ꯔꯕꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯏꯇꯥ ꯇꯥꯗꯅ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯀꯥꯡꯈ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯏꯁꯥꯗ ꯑꯗꯨꯝ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯑꯩꯁꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯏꯃꯥꯗ, "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯔꯤꯅꯥꯒ ꯀꯥ ꯄꯨꯟꯕꯁꯦ, ꯔꯦꯟꯇ ꯂꯩꯔꯒꯦ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯚꯥꯞ ꯇꯥꯗꯨꯅ ꯌꯥꯔꯛꯄꯗꯒꯤ ꯀꯣꯂꯦꯖꯇꯒꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯔꯦꯟ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯃꯤ ꯑꯅꯤ ꯂꯩꯔꯕꯗꯤ ꯄꯩꯁꯥꯗꯨ ꯈꯔ ꯀꯣꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯤꯅꯕ ꯂꯩꯇꯕꯅ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝꯇ ꯂꯩꯔꯤ꯫ ꯀꯣꯟꯅ ꯔꯤꯅꯥꯒꯤ ꯍꯥꯟꯅꯒꯤ ꯔꯨꯝꯃꯦꯠꯇꯨꯅ, "ꯁꯣꯐꯤꯌꯥ, ꯅꯪ ꯔꯦꯟꯇ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ?" ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯄꯦꯟꯃꯜꯂꯛꯇꯕꯗꯒꯤ ꯋꯥꯗꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯁꯨ ꯏꯊꯥ ꯊꯥꯖꯗꯅ, "ꯑꯩꯁꯨ ꯀꯥꯗꯨꯗ ꯃꯥꯅ ꯗꯨꯛ ꯊꯥꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦ, ꯇꯨꯝꯕꯁꯨ ꯍꯦꯛꯇ ꯃꯉꯥꯛꯅꯩ, ꯑꯗꯨꯒꯤ ꯀꯥꯗꯨꯗ ꯂꯩꯔꯕꯗꯤ ꯑꯩ ꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯇꯧꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯨꯏꯔꯥ ꯅꯪꯅ ꯔꯨꯝ ꯁꯤꯐ ꯇꯧꯁꯦ ꯌꯥꯗ꯭ꯔꯤꯕꯗꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯩꯅ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯄ ꯃꯇꯝꯗ ꯏꯃꯥꯒ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯏ ꯌꯦꯠꯄ ꯂꯩꯔꯝꯂꯕꯁꯨ ꯌꯦꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯗ ꯑꯃꯥꯏꯕꯤꯗꯨꯅ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯑꯀꯟꯕ ꯌꯥꯎꯕꯒꯤꯅꯤ, ꯑꯗꯨꯅꯅꯤ ꯅꯁꯥꯗꯨꯗ ꯂꯥꯏ ꯇꯤꯟꯅ ꯏꯅꯔꯤꯕꯗꯣ, ꯃꯊꯤ ꯐꯣꯡꯕꯗ ꯎꯕꯗꯣ ꯅꯁꯥ ꯁꯣꯟꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯀꯣꯏꯍꯪ ꯍꯪꯕꯗꯁꯨ ꯔꯤꯅꯥꯒꯤ ꯃꯃꯥꯁꯤ ꯃꯥꯏꯕꯤꯅꯤ ꯍꯥꯏ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯍꯥꯟꯕ ꯆꯍꯤꯗꯨꯃꯗꯤ ꯀꯥꯎꯕꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯒ ꯔꯤꯅꯥꯒꯁꯨ ꯑꯃꯨꯛ ꯍꯟꯅꯗꯤ ꯅꯛꯁꯤꯟꯅꯔꯨꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯁꯥꯅꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯏꯅꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯈꯔ ꯈꯔꯕꯨꯗꯤ ꯀꯧꯅꯩ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯀꯤ ꯄ꯭ꯔꯦꯁꯔ ꯂꯩꯔꯕꯗꯤ ꯃꯁꯥꯅ ꯍꯣꯠꯅꯖꯒꯗꯕꯅꯤ, ꯃꯤꯕꯨ ꯅꯝꯊꯒꯗꯧꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯃꯊꯪꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ꯫ ꯊꯥꯒꯠꯆꯔꯤ꯫